Hello guys, ahamamꯛꯇꯗ ꯃꯔꯨꯞꯁꯤꯡꯕꯨ ꯃꯉꯥꯜꯇꯦꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯉꯥꯜꯇꯦꯛꯅ ꯉꯁꯤ F ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. F ꯑꯁꯤ ꯌꯥꯝꯅ ꯆꯝꯕ F ꯃꯈꯜ ꯑꯃꯅꯤ. ꯃꯌꯥꯝꯅꯗꯤ ꯍꯦꯟꯅ ꯈꯪꯉꯕ F ꯃꯈꯜ ꯑꯃꯅꯤ. F ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯐꯥꯏꯜ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯁꯤ ꯈꯛꯇꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕ. F ꯑꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ, ꯀꯥꯟꯅꯕ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯕ ꯑꯗꯨꯝꯕ F ꯃꯈꯜ ꯑꯃꯅꯤ. F ꯑꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯁꯤꯌꯔ ꯍꯥꯏꯔꯤꯕ F ꯑꯁꯤꯅꯤ. ꯁꯤꯌꯔ ꯏꯠ ꯍꯥꯏꯔꯤꯕ F ꯁꯤꯗ ꯂꯩꯔꯦ. ꯁꯤꯌꯔ ꯏꯠꯁꯦ, ꯁꯤꯒꯤ ꯁꯤꯌꯔ ꯏꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯣꯡꯃꯗ ꯁꯨꯝ ꯁꯤꯌꯔ ꯏꯠꯁꯦ ꯑꯣꯄꯟ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯂꯧꯁꯤꯟꯕꯤꯔꯒ, ꯑꯗꯨꯒ ꯁꯤꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯇꯧꯕ, ꯑꯗꯒꯤ ꯑꯃꯥꯖꯣꯟ ꯄꯦꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯤꯡꯕꯗ ꯄꯩꯁꯥ ꯑꯗꯨꯝ ꯃꯦꯟꯈꯠꯅꯕ ꯑꯗꯨꯝ ꯌꯥꯏ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯑꯒꯦ. ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ. ꯁꯤꯌꯔ ꯏꯠ ꯆꯪꯉꯦ. ꯁꯨꯝꯅ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯌꯔ ꯏꯠ ꯁꯨꯃꯥꯏꯅ ꯆꯪꯉ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯨꯒ ꯃꯊꯛꯀꯤ ꯁꯤꯗꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ, ꯗꯣꯠ ꯑꯍꯨꯝ ꯂꯩꯔꯤꯁꯦ, ꯗꯣꯠ ꯑꯍꯨꯝ ꯂꯩꯔꯤꯁꯤꯗ ꯆꯪꯕꯤꯒꯗꯕ. ꯗꯣꯠ ꯑꯍꯨꯝ ꯂꯩꯔꯦ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯗ ꯃꯥꯏ ꯀꯣꯏꯟ ꯍꯥꯏꯅ ꯂꯩꯔꯤꯁꯦ, ꯁꯤꯗ ꯃꯥꯏ ꯀꯣꯏꯟ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗ ꯆꯪꯒꯗꯕ. ꯁꯤ ꯃꯥꯏ ꯀꯣꯏꯟ ꯍꯥꯏꯅ ꯆꯪꯕ ꯃꯇꯝꯗ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯒꯗꯕꯅꯤ. ꯔꯦꯖꯤꯁꯇꯔ ꯑꯗꯨꯝ ꯇꯧꯔꯒ OTP ꯂꯥꯛꯑꯅꯤ. OTPꯗꯣ ꯃꯦꯟꯁꯤꯜꯂꯒ ꯚꯦꯔꯤꯐꯥꯏ ꯑꯣꯏꯔꯦ. ꯑꯗꯣ ꯃꯁꯤ ꯂꯩꯔꯤꯁꯤ ꯁꯤꯗ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ. ꯆꯦꯛ ꯏꯟ ꯍꯥꯏꯕ ꯑꯃ, ꯗ꯭ꯔꯣ, ꯂꯛꯀꯤ ꯗ꯭ꯔꯣ ꯍꯥꯏꯕ ꯑꯃ, ꯔꯤꯗꯤꯝ ꯍꯥꯏꯕ ꯑꯃ. ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯦꯛ ꯏꯟꯗꯤ ꯆꯪꯉ ꯌꯦꯡꯁꯤ. ꯑꯩꯒꯤ ꯀꯣꯏꯟꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 90 ꯀꯣꯏꯟ ꯂꯩꯔꯦ. ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯦꯛ ꯏꯟ ꯇꯧꯗ꯭ꯔꯤ, ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯁꯤ. ꯆꯦꯛ ꯏꯟ ꯇꯧꯔꯒꯦ. ꯆꯦꯛ ꯏꯟ ꯆꯪꯉꯦ. ꯑꯗꯣ ꯗꯦꯂꯤ ꯆꯦꯛ ꯍꯥꯏꯔꯦ, ꯃꯊꯛꯇ ꯗꯦꯂꯤ ꯆꯦꯛ ꯏꯟ ꯊꯥꯔꯦ. ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ 0.5 ꯐꯪꯉꯦ. 0.5ꯁꯦ ꯂꯧꯁꯤꯜꯂꯒꯦ. ꯂꯧꯁꯤꯜꯂꯦ. ꯑꯗꯣ ꯗ꯭ꯔꯣ ꯁꯤꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯁꯤ. ꯑꯗꯨꯒ ꯁꯤꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯤ ꯑꯃꯨꯛ ꯆꯪꯉꯁꯤ. ꯂꯛꯀꯤ ꯗ꯭ꯔꯣ ꯆꯪꯉꯦ. ꯂꯛꯀꯤ ꯗ꯭ꯔꯣ ꯆꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗ꯭ꯔꯣꯁꯦ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯐꯪꯅꯤ. ꯐ꯭ꯔꯤ ꯅꯠꯇꯕ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯀꯣꯏꯟꯗꯒꯤ ꯀꯛꯀꯗꯕ. ꯅꯣꯡꯃꯒꯤꯗ ꯗ꯭ꯔꯣꯗꯤ ꯑꯃꯃꯝꯗꯤ ꯐ꯭ꯔꯤ ꯐꯪꯉꯤ. ꯑꯃꯗꯒꯤ ꯍꯦꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯁꯤꯗ ꯐꯪꯉꯤꯕ ꯀꯣꯏꯟꯁꯤꯗꯒꯤ ꯀꯛꯈꯤꯅꯤ. ꯑꯗꯣ ꯀꯣꯏꯟ ꯉꯁꯤ ꯀꯌꯥꯝ ꯐꯪꯒꯦ ꯗꯥꯎ ꯌꯦꯡꯁꯤ. ꯗ꯭ꯔꯣ, ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯔꯁꯤ. ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯣꯅꯁ 20 ꯀꯣꯏꯟ ꯐꯪꯉꯦ. ꯊꯣꯛꯂꯛꯑꯁꯤ. ꯁꯤ ꯐꯪꯉꯦ. ꯑꯩ ꯉꯁꯤ ꯍꯧꯖꯤꯛ ꯕꯣꯅꯁ ꯍꯧꯖꯤꯛ ꯑꯣꯟꯈꯤꯕꯗꯒꯤ ꯑꯩ ꯕꯣꯅꯁ 20 ꯐꯪꯉꯦ. ꯊꯣꯛꯂꯛꯑꯁꯤ. ꯑꯗꯨꯒ ꯔꯤꯗꯤꯝ ꯍꯥꯏꯔ ꯆꯪꯉꯁꯤ. ꯁꯤꯒꯤ ꯔꯤꯗꯤꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯁꯤ. ꯔꯤꯗꯤꯝꯗ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯀꯣꯏꯟꯁꯤꯡꯁꯦ 6 ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯃꯥꯖꯣꯟꯗ ꯂꯨꯄꯥ 50 ꯐꯪꯉꯅꯤ. 6,000 ꯇꯣꯡꯀꯥꯟꯗ ꯑꯃꯥꯖꯣꯟꯗ 50 ꯐꯪꯉꯅꯤ. ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯂꯨꯄꯥ 5ꯒꯤ 800 ꯌꯧꯔꯀꯥꯟꯗ ꯍꯥꯟꯕ ꯌꯥꯔꯅꯤ. ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ. ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯃꯥꯖꯣꯟꯗ, ꯃꯦꯟꯇ꯭ꯔꯥꯗ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯇꯧꯕ, ꯑꯗꯩ ꯐ꯭ꯂꯤꯞꯀꯥꯔꯠ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ. ꯒꯨꯗꯁꯤꯡꯗ ꯍꯥꯏꯔꯒꯅ ꯒꯨꯗꯇ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯏꯁꯄꯤꯀꯔ ꯑꯃ ꯐꯪꯉꯦ. 19,900 ꯌꯧꯕ ꯀꯥꯟꯗ ꯀꯣꯏꯟꯁꯦ ꯃꯤꯅꯤ ꯏꯁꯄꯤꯀꯔ ꯑꯃ ꯐꯪꯉꯅꯤ. ꯖꯣꯃꯤꯒꯤ ꯀꯕꯜ ꯑꯃ 36,900 ꯌꯧꯕ ꯀꯥꯟꯗ, ꯀꯣꯏꯟ ꯌꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯖꯣꯃꯤ ꯀꯕꯜ ꯑꯃ ꯐꯪꯉꯅꯤ. ꯂꯨꯗꯣ ꯒꯦꯝ, ꯆꯦꯠ, ꯁꯨꯝ ꯋꯥꯂꯦꯠ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ. ꯖꯣꯃꯤ ꯏꯌꯥꯔꯐꯣꯟ, ꯑꯗꯒꯤ ꯁꯟꯗꯤꯛꯁ ꯃꯦꯃꯣꯔꯤ, ꯁꯤꯁꯦ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ. ꯑꯗꯨ ꯁꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯀꯣꯏꯟ ꯆꯪꯉꯨꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯤ ꯂꯩꯔꯤꯕꯁꯤ 90 ꯂꯩꯍꯧꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛ 115 ꯌꯧꯔꯦ. ꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯄꯣꯠ ꯅꯠꯇꯦ. ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯒ ꯍꯥꯡꯇꯣꯛꯑꯒ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯃꯨꯛꯇꯪ ꯎꯪꯕꯤꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯁꯨ ꯌꯥꯔꯦ. ꯔꯤꯗꯤꯝ ꯇꯧꯕꯒꯤꯗꯤ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯔꯤꯗꯤꯝ ꯇꯧꯕ ꯌꯥꯏꯌꯦꯅ. ꯔꯤꯗꯤꯝ ꯇꯧꯕꯒꯤ ꯑꯗꯒꯤ ꯃꯁꯤꯗ ꯑꯃꯒꯁꯨ ꯂꯩꯔꯤ. ꯁꯤꯗ ꯂꯩꯔꯤꯁꯦ, ꯁꯤꯗ ꯃꯥꯏ ꯄꯦꯃꯦꯟ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯇꯝꯒꯨꯝꯅ, ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯅ, ꯄꯦꯇꯝꯒꯨꯝꯅ, ꯑꯗꯒꯤ ꯑꯦꯌꯔꯇꯦꯜ ꯄꯦꯃꯦꯟ ꯕꯦꯡꯒꯨꯝꯕꯅ ꯑꯩꯈꯣꯏ ꯔꯤꯆꯥꯔꯖꯁꯦ ꯍꯥꯟꯕ ꯌꯥꯕ ꯐꯣꯟꯗ. ꯑꯗꯣ ꯆꯪꯉ ꯌꯦꯡꯁꯤ.
ꯑꯩꯒꯤꯗꯤ ꯃꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕꯅꯤꯅ ꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯤꯡ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯒꯤ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯑꯦꯌꯔꯇꯦꯜ ꯄꯦꯃꯦꯟ ꯕꯦꯡꯗ ꯍꯥꯡꯕꯅꯤ ꯑꯦꯌꯔꯇꯦꯜ ꯄꯦꯃꯦꯟ ꯕꯦꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯄꯩꯁꯥ ꯊꯥꯒꯦ ꯁꯤꯗ ꯊꯥꯕ ꯌꯥꯔꯦ ꯁꯦꯟ ꯃꯅꯤꯁꯤꯗ ꯑꯗꯒꯤ ꯀ꯭ꯌꯨ ꯑꯥꯔ ꯀꯣꯗ ꯊꯥꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯍꯥꯞꯆꯤꯟꯒꯦꯅ ꯔꯤꯀ꯭ꯋꯦꯁ ꯃꯅꯤꯗ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯌꯔꯤꯠꯇ ꯍꯥꯟꯅ ꯈꯪꯕꯤꯗ꯭ꯔꯒꯁꯨ ꯈꯪꯉꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯅꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯈꯪꯖꯤꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯔꯤꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀꯝꯗꯧꯒꯦ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯝꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯉꯁꯤꯗꯒꯤ ꯈꯪꯖꯤꯟꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤ ꯅꯠꯇꯕ ꯃꯊꯪꯗꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯥꯟꯅꯕ ꯄꯤꯕ ꯑꯦꯞ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯆꯥꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯈꯪꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯈꯪꯅꯕ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ